ꯍꯧꯗ꯭ꯔꯤꯉꯩ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤꯗꯤ खंबा एक बम ओई बाय खंबा वेलकम वेलकम सजीव कुमाई तौगे पीएम वेदुर कका नेने दी नेने से किनो तौरी मी हायंग अखोगी चेराउ चिंकाबगी लेसाबी निंगोन मचा ꯑꯃꯒꯤ ꯀꯩꯅꯣ ꯐꯤ ꯇꯨꯔꯤꯑꯕꯀꯣ ꯃꯥ ꯉꯥꯛꯇꯪ ꯂꯩꯔ ꯆꯪꯖꯔꯛꯑꯅꯤ ꯈꯝꯕꯅ ꯀꯩ ꯈꯜꯂꯤꯅꯣ ꯈꯟꯕ ꯅꯠꯇꯦꯗ ꯆꯥꯕꯁꯦ ꯀꯃꯥꯏꯅ ꯇꯨꯝꯍꯟꯁꯤꯒꯦ ꯈꯜꯂꯝꯕꯅꯤꯗ ꯉꯁꯥꯏ ꯆꯩꯔꯥꯎꯕꯒꯤ ꯈꯔ ꯔꯤꯁꯤ ꯀꯥꯄꯨꯔ ꯃꯥꯜꯂꯦ ꯃꯥ ꯄꯦꯟꯕꯖꯥꯠꯅꯤꯗ ꯈꯝꯕ ꯅꯪꯅ ꯍꯥꯡꯗꯣꯔꯛꯄꯁꯤꯅ ꯅꯪꯅ ꯃꯥꯜꯂꯦ ꯍꯥꯏꯔꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯞ ꯇꯣꯞꯄꯦ ꯇꯧꯕꯩꯗꯤ ꯃꯥꯜꯂꯝꯕꯅꯤ ꯄꯨꯛꯁꯦ ꯅꯣꯏꯔꯤ ꯅꯣꯏꯔꯤ ꯅꯠꯇ꯭ꯔꯥ ꯐꯨꯒꯥꯝ ꯀꯥꯝꯈꯠꯂꯒ ꯅꯥꯎꯆꯥ ꯈꯨꯟꯗꯣꯡꯕꯝꯅ ꯀꯩꯕ ꯁꯝꯒ ꯀꯛꯊꯠꯂꯝꯂꯦ ꯁꯝ ꯀꯛꯎꯕꯗ ꯏꯕꯨꯡꯉꯣ ꯁꯝ ꯁꯪꯉꯤ ꯃꯩ ꯁꯪꯉꯨꯕꯗꯅꯦ ꯀꯣꯛꯊꯔꯛꯇꯅ ꯇꯨ ꯁ꯭ꯋꯥꯏꯗ ꯃꯆꯦꯠ ꯃꯆꯦꯠ ꯂꯥꯡꯉꯒ ꯀ꯭ꯋꯥꯁꯤꯀ ꯊꯥꯡꯕꯒꯤ ꯇꯥꯏꯞꯇ ꯅꯨꯄꯤ ꯃꯈꯣꯟ ꯑꯝꯇ ꯇꯧꯔꯣ ꯋꯥꯏ ꯂꯥꯏꯛ ꯗꯟ ꯔꯤꯁꯤ ꯀꯄꯨꯔ ꯊꯦꯡꯛ ꯌꯨ खंबा नुपी मखोन हईती हे लावा नंगी नंग लावा बोंगाइने लावा लावा बोन सामने भाई हाँ नक्सम मरीज नागे नागे असंगसी जे पसना बोरिंग चुई सेंग चेराव बाय से फरक ताबजन दसन गिबम मैम तुम दबेबा खंबा केनो चेराव सिंह कागद्रो चेराव सिंह कागे तौब खंग तंजु तल्ले कोई सिदेदी याम नएबा चतपसि तन्बा ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯂꯦꯄꯤꯗ ꯇꯧꯈ꯭ꯔ ꯖꯥꯠꯂꯥ ꯇꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯀꯃꯦꯟ ꯂꯦꯄꯤ ꯍꯧꯈ꯭ꯔꯦ ꯃꯥ ꯍꯧꯒꯠꯂꯛꯄꯒ ꯀꯃꯦꯟꯇ ꯂꯦꯞꯄ ꯑꯩ ꯁꯤꯁꯤꯅꯅꯦ ꯑꯩꯅ ꯑꯃꯁꯦ ꯕꯦꯇ꯭ꯔꯤꯁꯦ ꯂꯥꯕ ꯍꯌꯦꯡ ꯅꯣꯏꯗ ꯀꯣꯏꯔꯛꯄ ꯌꯥꯏ ꯑꯣ ꯍꯌꯦꯡ ꯀꯣꯏꯔꯛꯄ ꯌꯥꯏꯔꯣ ꯈꯪꯕ ꯅꯪ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯌꯥꯏ ꯂꯩꯇꯕ ꯌꯥꯏ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯁꯦ ꯈꯪꯕ ꯕꯗ꯭ꯔꯤꯒꯤꯗꯨꯅꯦꯕ ꯑꯩꯈꯣꯏ ꯋꯥꯏ ꯐꯥꯏꯒ ꯂꯩꯇꯦꯗ ꯌꯣ ꯇꯥꯔꯝꯃꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯄꯨꯁꯄꯥ ꯌꯣꯔꯣ ꯌꯣꯡꯔꯣ ꯌꯣ ꯇꯥꯔꯝꯃꯦ ꯀꯥꯏ ꯇꯨ ꯃꯔꯥꯡ ꯁꯤ ꯎꯕ꯭ꯔꯥ ꯀꯣꯛꯊꯔꯛꯄꯩꯅꯤ ꯁꯪꯖꯤꯟꯈꯤꯕ ꯃꯌꯥꯝꯗꯣ ꯀꯣꯛꯊꯔꯛꯏꯕ खंबा एक पम पुष्पा हाय नौचाना कह नेट नुंगाइतबा माले चप्रा इसे कई तो इन्होंने सी जगह से इन फमी भाई एलबी थाइब जगह से खरा कनो तौब्रा खंदे नुंती की नुंगाइतब मम कन तौरे बसे ओ कनो हापदा को जेंगसे मैयाम अमता जेंगे नेट कमाई तौबा पुष्पाना के नेट दुजाम काना जी के तौबा नते खंबना करेबा बैटरी चटकद्रो बैटरी से खंगी है केनो पुष्पा जोइन लेमिना से हाय खंबा है पुष्पाना इफे खापा काउनी है पुष्पाना इफे खापा काउनी है
Angang nang nang ai tàu ra cái mày đã lâu nè ta sâu da ai thuộc bây giờ rồi bây giờ na bi karen mari sih ngai ta ngai da cham ne pala chatu chasin tàu da ngang jing je kambana puspa sub comment tàu bi ramo hai baga tàu ba ching chal lo ne son dai bungo sih ga chatu chasin tàu no mari marang do khara lai le de kitang ke no tàu ro ba kamba ek pum puspa sub comment puspa na kamba ek pum se YouTube pai bro ma ke no puspa kamba do ma channel lai bane kamba ek pum channel lai bane yam nungai bane sab to bira mo mai do ne che kumai to ba puspa ne che chap par gam dai ke no puspa ne che chap par yam dai yu ne thaugalon loidri makai labadi tokpa yaroi okay kesu kai de kambana puspa paine sub comment tawbiramo ai nausana thobisana laktre ngasi de thobisana ngasi laktre kai taw gramo khang de kambai ko net sor fully hai okay ado zawraga di nanaina anoba keno ma tawrage aigi ne sigi keno se pela banida aina madu wifi lausan dana ne sounding dan I ka dana aina chappa phagre hai khamba ekpam na nausa hai paras thokchamna kaka nene di hauzi kaibe hauzi kuki ama sera hauzi lamian lal yam kalle kaibe kaka nene di hauzi kuki ama sire hauzi lan yam kalle lan amu hauraba pian bazanida kuki ga maitai gi lan jidi kambana ga ibai rishi kapur okay kaisu kai de aman mam le rami da pai ai di mi man ram sini khalli se puspana itai humang sauradi mai tharaga tiu ibema natai se sairau bagi ne chasan sen gi memam se kamai taman se ge se ne khalli se uzi ekta ne manung sina saukat laga paikat laga ne naikhai laga lei re ba hadak tha se man lamoi do bi phim na mai ne uzi lei di se tasan thaksan gi ba memam do asi da ai cha no bi si di ba chom huklet de ai di kamai de no khang de uzi se chak ka se ura ga na khudou ji bi bi saugal le uzi acha po se mang na pusalak pada đây đi hai khamba hai naucha na khamba na naucha sub comment tawbiramo naucha na okay mangal guru may mangal welcome kuire laktaba mangal se khamba na se nudi che numa sa hengi cherau chin ka bagi khoi sa gi ningon ma cha ma gi ne phi kan turi do do ma loi cha kane naurem priya chak sar boite ke no tawre khoi ding asi cherau bagi ko ngasai baro da chagi ba chak du tum moi be yadre do na chak si chadre dei di tan kai kang kha cha salu re ba do na eta songkot laga paikhat laga lei ra tum ba kol ba khang de manung ji da chang ra ga mangal guru mai na brother hi brother khambana o che nu tabi de che nu ta de ma kan na ji mission thauri khambana rishi kapur iba ini comedy video ama sem da yaroi dori ai se handak se yam chin bam lei ba ko do tawdi tor kan khan nai rak ken khalli khang da kai oi ra ga da ba mi oi da lai oi do ri khang ri mangal na brother ichi udea ichi la ni ngak tang le ga la ni ko puspa na ke belam pak lapak ta yot pai ra ga tau khai itei puk mayeng ta na ba bia ma adu su ne ai ja tau ye nga banin he khoi se lai ra ai chong thok chung san na se khan jala mi tau se gyan mi an ta dre ba adu na phara dra khang de ne lai puspa na kare ba khambana ke ba puspa tawbiro fazabi loi tongbam lakshmi na hai dada se nungai di bo nungai di kamai kamai tori ge noi di sonia na ke ba
Iday nungairibo ngasina ahanba thengnabane yam nungai jengba tabasu nungai. Thank you Sonia, welcome Sonia akhoi gi channel se ahanba changbo itaragadi support tawbiramuko koisu nungai ba sum mayam gi seba tawboina honajarake sum jengbiyo support tawbiyo ko mangal na kaiba kuire se ga brother ga ukidaba hadone koi video upload tawsu ngamdre sum blog kai kang budi khaka sum happy yumgi ama sum kai sum haidar content do keno tawdaba haidar adona ahang ba mention ba haidar ko nauchana ka bro nangi khudop to rati kya no lupa kya changi aise kanai rati no nabadip tagi lupa kun manga pile ko khudop ni rati kanate sum si di me laifam dagi lerak pani ka lai daga chanbi daga bor ka lawai si ka jak thadar kadra se nei kali laifam dai lorok pani na kidang lai ni jengbi ra kadra kai daro si bani adu manung hakka chara lai bor je sai do ni pira ba khang di daidi khambana ka rasi kulai do ibo nang okay Bizeta na che nu ula o chatlage manakta muktang yenge che nu ula wai ne che nu ula wai ne oi la ka ne nga tangai ro ko vector na aigi channel si su kara support to ro o Victor cooking and blog mayam Victor cooking and blog se ai screenshot lo jao ge ko ai ken to ke Victor ke na to ko anu khuman ge ke video ne last video da comment am ta thamamu ne adu de ko ne search to thok to su mem yaw ko wara de ko gi se am chok thok na haiba gi wari nate sum comment to ita gi dai comment gi ke no da changa ga nang channel da sum ke to ro ki ko mayam Victor cooking and blog to support to wi mayam ma gi channel ma lai ye am ta yeng mi na se mayam khambana amuk chalage ke amuk changlak ke okay khambana ke mayam the blue piui bai kana to na pi do se dai puspa na ke khamba tau khrabane keno khamba puspa se am pha bane hai baga sam sa ne mayam pandha da bane ba ko yam pha bani Mase yang pandada bani yang pabangang ni pandada bani hai bagai ta sa tau bani lo tombam Lakshmi Chenu AMB Victor cooking blog hoi Surja Sinang hai kaka happy mukbang de thank you ngasi si serau bani na ko mukbang hai ta ra as ngasi serau bu as berani da sia no am ta ulo oi che no am ta ulo oi sia no ko do ware man ma se hayeng se ko gi serau sing ka ba gi le ke no da lu chung lu tang oi ulake itai yam naksin ga no camera mamang da mai thong phajaba loi chung thora kani gai oi ma la thoke sai khala dau sira ibe ma naksalai se ai se sakchi jangan gen jang naksalai no ti mit che sai la thok ri ba noi ni ri ba ka men che ai ni ne pura julubi no loi uri ka men no udre ba koro koi le chakre ba adu julubi ju buno bi soi suksar buni na suja senan na kaka kainom ta haije ge khangda bagi haibiu surja kai ai no kai hai ge no haibiro kai no paisa da 1 rupees na kan 2 rupees na kan bra ju isa no bisi jajat marun ngangi ni 1 rupees na kan 2 rupees nang su launi mari duga isa na pao isa na piyo mausa ko na mito wise ni se laksare mayam gi damakta anu khuman mayam langsen bire aman ba anu khuman man na ja man ai si da lo le xong rồi imai này sudah tenang kakak
ꯑꯦꯛꯇꯤꯚꯥꯗꯣ ꯊꯧꯔꯒ ꯆꯠꯄꯗ ꯐꯥꯕ ꯌꯥꯎꯔꯕꯣꯏ ꯉꯁꯤꯐꯥꯎꯗꯤ ꯌꯥꯎꯗ꯭ꯔꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯆꯦ ꯁꯨꯗꯕ ꯒꯥꯔꯤꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯣꯛꯀꯅꯨ ꯄꯨꯂꯤꯁꯇꯒ ꯌꯥꯎꯔꯝꯃꯗꯤ ꯐꯥꯈꯤꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯐꯥꯖꯔꯒ ꯀꯣꯏꯊꯤ ꯀꯣꯏꯇꯥ ꯇꯥꯅꯔꯒ ꯑꯩꯗꯤ ꯒꯥꯔꯤꯗ ꯄꯤꯊꯣꯛꯑꯝꯗꯣꯏꯅꯤ ꯍꯥꯏ ꯃꯌꯥꯝ ꯍꯦꯄꯤ ꯕꯤꯛꯇꯔ ꯕ꯭ꯂꯣꯛꯅ ꯁꯖꯤꯕꯨ ꯃꯌꯥꯝ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯀꯃꯥꯏ ꯇꯧꯅꯈꯤꯒꯦ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯕꯤꯛꯇꯔ ꯅꯨꯡꯉꯥꯏꯈꯤ ꯁꯨꯝ ꯆꯍꯤ ꯑꯃꯒꯤꯅꯦꯀꯣ ꯁꯨꯝ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯀꯃꯥꯏ ꯇꯧꯅꯈꯤꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯤꯗꯤ ꯎꯗꯦꯅꯦ ꯃꯥꯁꯤ ꯆꯪꯉꯛꯄꯗ ꯑꯩꯁꯦ ꯂꯣꯏ ꯊꯣꯛꯈ꯭ꯔꯦꯅꯦ ꯑꯗ ꯅꯪꯁꯦ ꯃꯤ ꯌꯦꯡꯕꯗꯗꯤ ꯃꯤꯁꯦ ꯎꯗꯦꯕ ꯅꯪꯁꯦ ꯆꯪꯉꯛꯄꯗ ꯑꯩ ꯂꯣꯏ ꯊꯣꯛꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯦꯟꯖꯟꯒꯅꯨ ꯂꯛꯁꯃꯤꯅ ꯍꯥꯏ ꯅꯪꯁꯦ ꯆꯦꯅꯨ ꯍꯥꯏ ꯉꯁꯥꯏꯗꯩ ꯉꯥꯡꯁꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯂꯛꯁꯃꯤ ꯍꯦꯜꯂꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯑꯩꯁꯦ ꯐꯤ ꯇꯨꯔꯝꯕꯅꯦꯕ ꯑꯗꯣ ꯁꯝꯒꯗꯤ ꯏꯐꯥ ꯐꯥꯔꯦ ꯇꯧꯔꯤꯁꯦ ꯑꯉꯥꯎꯕꯤꯗꯨ ꯉꯥꯏꯔꯦꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯅꯤꯁꯤꯕꯨ ꯀꯩꯕ ꯀꯣꯏꯕꯒ ꯆꯠꯇ꯭ꯔꯨꯒꯩ ꯍꯌꯦꯡꯁꯦ ꯀꯣꯏꯕ ꯆꯠꯁꯤꯗꯤ ꯍꯥꯏꯅꯔꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏꯕꯥꯅꯤꯁꯤ ꯍꯌꯦꯡꯁꯦ ꯀꯣꯏꯕ ꯆꯠꯇꯣꯔꯤ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯗꯥꯅ ꯀꯣꯏꯕ ꯄꯨꯕꯤꯅꯤ ꯍꯌꯦꯡꯁꯦ ꯍꯥꯏ ꯀꯅꯥꯅꯣ ꯆꯪꯉꯛꯏꯁꯦ ꯀꯅꯥꯅꯣ ꯊꯣꯏꯕꯤꯁꯅꯥ ꯇꯨꯝꯃꯨꯔꯕ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏ ꯅꯣꯏꯗ ꯕꯨꯡꯅ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯦ ꯅꯪꯁꯦ ꯁꯨꯔꯖꯅ ꯀꯩꯕ ꯍꯥꯏꯗꯤ ꯀꯩꯕ ꯍꯦꯜꯃꯦꯠ ꯀ ꯎꯞꯇꯕꯒꯤ ꯑꯗꯣ ꯊꯥꯗꯣꯛꯄꯤꯔꯛꯄ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯩꯗꯣ ꯅꯪꯅ ꯆꯦ ꯁꯨꯗꯕꯅꯤꯅꯦ ꯍꯦꯜꯃꯦꯠꯁꯤꯗꯤꯅꯦ ꯑꯣꯂꯥꯡꯉꯁꯨ ꯁꯥꯔꯁꯨꯅꯦ ꯃꯩ ꯂꯣꯏ ꯁꯥꯔꯁꯨꯅꯦ ꯍꯦꯜꯃꯦꯠꯁꯦ ꯑꯝꯗꯤ ꯊꯥꯗ꯭ꯔꯦ ꯃꯇꯧ ꯃꯥꯟꯅꯕ ꯍꯥꯏꯅ ꯁ꯭ꯋꯥꯏꯗ ꯆꯠꯂꯁꯨꯅꯦ ꯑꯗꯨꯝ ꯍꯦꯜꯃꯦꯠꯁꯨ ꯎꯞꯄꯕꯅꯤ ꯅꯣꯡꯃ ꯀꯥꯎꯗꯅ ꯁꯥꯏꯀꯜ ꯊꯧꯕꯗꯕꯨ ꯍꯦꯜꯃꯦꯠ ꯎꯞꯄ ꯊꯧꯕ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯩ ꯀꯥꯎꯈꯤꯗꯅꯀꯣ ꯁꯥꯏꯀꯜ ꯊꯧꯕꯗꯕꯨ ꯍꯦꯜꯃꯦꯠ ꯎꯞꯈ꯭ꯔꯕꯅꯤ ꯁꯨꯝ ꯍꯦꯕꯤꯠ ꯑꯣꯏꯈꯤꯗꯅꯀꯣ ꯅꯪ ꯀꯩꯗꯨꯕꯤ ꯁꯥꯏꯀꯜ ꯊꯧꯔꯗꯅ ꯅꯪ ꯅꯪꯒꯤ ꯁꯥꯏꯀꯜ ꯋꯥꯔꯤꯁꯦ ꯊꯧꯕꯗꯅꯦ ꯍꯦꯜꯃꯦꯠ ꯎꯞꯄ ꯌꯥꯎꯈ꯭ꯔꯕꯅꯤ ꯁꯣꯅꯤꯌꯥ ꯁꯦꯟꯖꯝꯅ ꯉꯁꯤꯗꯩ ꯏꯇꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯖꯔꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯤꯔꯒꯣ ꯑꯦꯛꯇꯤꯡꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦ ꯀꯁꯥꯔ ꯗꯩꯅꯤꯅ ꯏꯅꯝꯃ ꯑꯩꯁꯨ ꯅꯣꯡꯃ ꯂꯥꯛꯑꯝꯃꯦ ꯑꯩꯅꯃ ꯑꯣ ꯑꯣꯀꯦ ꯁꯣꯅꯤꯌꯥ ꯅꯥꯎꯆꯥꯅ ꯀꯩꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯇꯩꯃ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯂꯤꯡꯖꯦꯜꯅ ꯍꯩꯁ ꯑꯩ ꯆꯦꯞꯄꯤꯡꯗꯥꯏꯔꯣ ꯑꯩ ꯆꯦꯞꯅꯤꯡꯉꯦꯗ ꯑꯣ ꯑꯩ ꯆꯦꯞꯅꯤꯡꯉꯦꯗ ꯆꯦꯞꯅꯤꯡꯉꯦꯗ ꯑꯣꯀꯦ ꯑꯣꯀꯦ ꯆꯦꯞꯈꯤꯅꯨ ꯉꯥꯏꯈꯣ ꯂꯤꯡꯖꯦꯜ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯇꯨꯝꯗꯦ ꯊꯕꯛ ꯇꯧꯕꯩꯅꯦ ꯗꯥꯕꯨꯡ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯈꯨꯂꯥꯎꯗꯣ ꯑꯗꯩ ꯍꯩꯒ꯭ꯔꯨꯖꯝ ꯅꯤꯂꯤꯅ ꯀꯩꯕ ꯅꯦꯅꯦ ꯑꯩ ꯃꯨꯛꯕꯥꯡ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯎ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯣꯀꯦ ꯅꯪꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯤꯂꯤ ꯁꯧꯒ꯭ꯔꯤ ꯅꯥꯎꯆꯥꯅ ꯁꯣꯏꯗꯅ ꯀꯩꯕ ꯆꯥꯔꯛꯇꯣꯏꯅꯦ ꯊꯣꯏꯕꯤꯆꯅ ꯌꯥꯎꯊꯦꯡ ꯍꯥꯏ ꯁꯨꯔꯖꯁꯤꯅ ꯉꯧꯊꯈ꯭ꯔꯦ ꯊꯣꯏꯕꯤꯆꯅꯥꯅ ꯅꯥꯎꯆꯥ ꯌꯥꯗ ꯇꯧꯅꯦ ꯗꯥꯕꯨꯡꯅ ꯂꯥꯎꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯀꯩꯕ ꯆꯪꯉꯛꯄꯒ ꯍꯥꯏ ꯁꯨꯔꯖꯤꯠꯁꯤꯅ ꯑꯃ ꯅꯦꯅꯦ ꯍꯦꯄꯤ ꯃꯨꯛꯕꯥꯡ ꯗꯦ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯕꯤꯆꯅꯥꯅ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯏꯅꯝꯃ ꯗꯥꯕꯨꯡ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯅꯤꯅꯦ ꯉꯁꯤ ꯆꯥꯛ ꯏꯕꯦꯝꯃ ꯆꯥꯗ꯭ꯔꯦ ꯊꯅ ꯏꯟꯖꯥꯡ ꯍꯪꯉꯛꯑꯅꯨ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯉꯁꯤꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯀꯩ ꯍꯥꯏꯒꯅꯤ ꯉꯁꯤ ꯍꯪꯒꯔ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯦ ꯑꯩ ꯒꯗꯥꯒ ꯑꯗꯩꯗꯤ ꯕꯤꯛꯇꯔꯅ ꯆꯥꯗ꯭ꯔꯦ ꯈꯨꯅꯣꯛꯇꯣ ꯌꯥꯝ ꯄꯛꯆꯩꯌꯦ ꯃꯥꯏ ꯈꯔ ꯚꯤꯗꯤꯑꯣ ꯐꯥꯎꯗꯕꯀꯣ ꯅꯣꯛꯄꯗꯗꯤ ꯃꯥꯁꯦ ꯃꯃꯤꯡ ꯆꯠꯂꯕꯅꯤ ꯑꯩꯁꯦ ꯅꯣꯛꯄꯁꯦ ꯄꯦꯅ ꯅꯣꯛꯆꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯗꯩ ꯁꯨꯔꯖꯅ ꯀꯩꯕ ꯊꯥꯅꯤꯡꯉꯁꯨ ꯊꯥꯡꯖꯤꯡꯁꯨ ꯆꯥꯔꯛꯎ ꯃꯆꯤꯗ ꯑꯣꯀꯦ ꯐꯪꯗꯕꯩꯅꯤ ꯊꯥꯡꯖꯤꯡ ꯊꯣꯛꯄ ꯍꯧꯔꯕꯗ ꯊꯣꯛꯑꯝꯃꯅꯤ ꯍꯧꯖꯤꯛ ꯊꯥꯡꯖꯤꯡ ꯊꯣꯛꯂꯛꯑꯗꯤ ꯁꯧꯒ꯭ꯔꯤꯒ ꯊꯣꯏꯕꯤꯆꯅꯥꯅ ꯑꯣ ꯊꯥꯡꯖꯤꯡꯒ ꯋꯥ ꯃꯥꯏꯛ ꯀꯨꯏꯔꯦ ꯎꯗꯕ ꯍꯦꯜꯂꯣ ꯃꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩꯅꯣꯝ ꯍꯥꯏꯗꯕ ꯃꯃꯤꯡꯗ ꯑꯩꯁꯨ ꯀꯧꯁꯜꯂꯛꯏꯅꯦ ꯃꯥꯏꯛꯁꯦ ꯃꯥꯏ ꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯃꯥꯏꯛ ꯗꯕ꯭ꯂꯤꯎꯅ ꯍꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯅꯤꯡꯖꯪꯉꯛꯀꯦ ꯑꯦꯜꯕꯤꯁꯦ ꯅꯨꯃꯤꯠꯀꯤ ꯇꯧꯗ꯭ꯔꯃꯤꯅꯀꯣ ꯑꯦꯜꯕꯤꯁꯦ ꯂꯛꯁꯃꯤꯅ ꯀꯩꯕ ꯀꯥꯏꯗ ꯀꯣꯏꯕ ꯆꯠꯇꯣꯏꯅꯣ ꯀꯣꯏꯕ ꯑꯟꯇꯦ ꯍꯌꯦꯡꯁꯦ ꯆꯩꯔꯥꯎ ꯆꯤꯡ ꯍꯌꯦꯡꯁꯦ ꯆꯩꯔꯥꯎ ꯆꯤꯡ ꯑꯩꯈꯣꯏꯗꯥꯅ ꯆꯠꯁꯤ ꯀꯥꯎꯁꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯃ ꯆꯠꯅꯤꯡꯗꯕ ꯑꯗꯣ ꯁꯤꯗꯩ ꯍꯅꯨꯕꯤ ꯐꯥꯖꯟꯒ꯭ꯔꯗꯤ ꯍꯅꯨ ꯐꯥꯖꯟꯒ꯭ꯔꯗꯤ ꯃꯤꯅ ꯌꯦꯡꯅꯤꯡꯉꯔꯣꯏꯗꯅ ꯑꯗꯨꯝ ꯈꯤꯇꯪ ꯌꯦꯡꯕ ꯖꯥꯅꯤꯗ ꯊꯣꯛꯆꯔꯨꯒꯦ ꯇꯧꯕꯅꯤꯗ ꯆꯧꯁꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯅ ꯆꯠꯅꯤꯡꯗꯕ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯤꯌꯦ ꯑꯁꯦꯡꯕꯗꯤ ꯊꯣꯏꯕꯤꯆꯅꯥꯅ ꯑꯉꯥꯡꯗꯤ ꯑꯉꯥꯡꯗꯤ ꯁꯥꯟꯅꯔꯤ ꯑꯅꯤ ꯑꯉꯥꯡ ꯁꯥꯟꯅꯔꯤꯌꯦ ꯑꯗꯩꯗꯤ ꯃꯉꯥꯜꯅ ꯀꯔꯦꯕ ꯆꯦ ꯆꯤꯆꯦ ꯑꯗꯩ ꯍꯦꯜꯂꯣ ꯃꯉꯥꯜ ꯄꯨꯁꯄꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩꯕ ꯀꯨꯏꯔꯦ ꯏꯁꯄꯦꯛ ꯎꯅꯗꯕ ꯎꯞꯁꯤ ꯃꯤꯠ ꯇꯥꯡꯕ ꯃꯤ ꯌꯥꯎꯅꯔꯅꯤ SMS ꯄꯥꯕꯗ ꯄꯨꯁꯄꯥꯅ ꯑꯩ ꯃꯤꯠꯁꯦ ꯈꯔ ꯍꯥꯡꯗꯣꯛꯄꯤꯒꯦꯔꯥ ꯌꯥꯗ꯭ꯔꯦꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤꯒ ꯂꯣꯏ ꯄꯥꯏꯊꯣꯛꯑꯦꯕ ꯃꯤꯠꯁꯦ
ꯑꯗꯒꯤꯗꯤ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯃꯆꯜ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯁꯨꯔꯖꯅ ꯂꯛꯀꯤꯄꯨꯔꯗ ꯂꯛꯈꯤꯄꯨꯔꯗ ꯋꯥꯏ ꯆꯥꯏꯔꯦꯅꯦꯅꯦ ꯆꯥꯏꯔꯦꯅꯦ ꯊꯥꯡꯖꯤꯡ ꯑꯣꯍꯣ ꯑꯠꯁꯥ ꯑꯌꯥ ꯂꯛꯈꯤꯄꯨꯔꯗ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯌꯦ ꯆꯥꯅꯤꯡꯉꯦ ꯌꯥꯝꯅ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯃꯉꯥꯜ ꯆꯥꯛ ꯆꯥꯔꯕꯣ ꯃꯥꯏꯅ ꯀꯩꯕ ꯔꯥꯁ ꯍꯣꯏ ꯍꯣꯏ ꯂꯛꯁꯃꯤ ꯔꯥꯖ ꯂꯛꯁꯃꯤ ꯍꯥꯏꯕꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯔꯥꯖ ꯂꯛꯁꯃꯤ ꯑꯩꯁꯨ ꯀꯥꯎꯈꯤꯕꯅꯦ ꯃꯥꯏ ꯑꯩꯁꯨ ꯌꯥꯝ ꯈꯪꯕꯩ ꯃꯑꯣꯡꯗ ꯗꯕ꯭ꯂꯤꯎꯅ ꯍꯧꯕꯗꯤ ꯀꯩꯒꯤꯅꯤ ꯂꯤꯡꯖꯦꯜꯅ ꯑꯩ ꯆꯦꯞꯅꯤꯡꯉꯦ ꯍꯥꯏ ꯆꯦꯞꯈꯤꯅꯨ ꯂꯤꯡꯖꯦꯜ ꯂꯥꯏꯈꯣꯝꯕꯤ ꯑꯦ ꯅꯪꯕꯣ ꯂꯤꯡꯖꯦꯜ ꯐꯝꯃꯨ ꯆꯠꯀꯅꯨ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯃꯉꯥꯜ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯑꯗꯒꯤꯗꯤ ꯁꯣꯅꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯖꯒꯦ ꯃꯨꯛꯕꯥꯡ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯕꯤꯔꯛꯎ ꯏꯇꯩꯒ ꯏꯆꯦꯒ ꯊꯔꯣꯏ ꯌꯥꯝꯅ ꯀꯩꯕ ꯊꯔꯣꯏ ꯌꯥꯝꯅ ꯊꯣꯡꯂꯒ ꯑꯣꯀꯦ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯁꯣꯅꯤꯌꯥ ꯇꯧꯔꯛꯀꯦ ꯇꯧꯔꯛꯀꯦ ꯊꯔꯣꯏ ꯐꯪꯕꯒ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤꯀꯣ ꯂꯤꯡꯖꯦꯜꯅ ꯆꯦ ꯊꯣꯏꯕꯤ ꯑꯩꯒ ꯀꯧꯔꯛꯇꯦꯅꯦ ꯑꯩꯒ ꯀꯧꯔꯛꯇꯦꯅꯦ ꯃꯉꯥꯜꯅ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯒ ꯑꯣꯀꯦ ꯍꯥꯎꯅꯤꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯉꯥꯡꯗꯤ ꯑꯉꯥꯡꯗꯤ ꯀꯧꯔꯛꯄ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯕ ꯍꯥꯏꯕ ꯑꯁ ꯌꯥꯝ ꯖꯒꯥ ꯅꯨꯡꯉꯥꯏ ꯁꯥꯟꯅꯔꯤꯌꯦ ꯏꯕꯦꯝꯃ ꯖꯒꯥ ꯃꯣꯏꯅꯤꯗꯣ ꯆꯠꯇꯦ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯐꯧꯁꯦ ꯀꯣꯛꯀ ꯏꯅꯣꯛ ꯏꯅꯤꯡ ꯇꯧꯅꯗꯅ ꯃꯐꯝꯁꯤ ꯖꯒꯥꯁꯦ ꯃꯣꯕꯥꯏꯜꯁꯤꯅ ꯁꯨꯛ ꯄꯥꯛꯄ ꯑꯃ ꯂꯩꯇꯥꯔꯦ ꯏꯕꯥꯅꯤ ꯎꯅꯗ꯭ꯔꯤ ꯃꯁꯤꯅꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯀꯥꯏ ꯆꯠꯂꯒꯦ ꯀꯃꯤꯟꯗꯣ ꯎꯔꯤꯕ ꯗꯗꯤ ꯊꯥꯡꯖꯤꯡ ꯌꯥꯝꯅ ꯐꯪꯉꯦ ꯕꯤꯛꯇꯔ ꯀꯥꯏꯗꯅꯣ ꯏꯝꯐꯥꯜꯗꯔꯣ ꯆꯥꯅꯤꯡꯉꯦ ꯊꯥꯡꯖꯤꯡ ꯌꯥꯝꯅ ꯊꯥꯡꯖꯤꯡ ꯃꯦꯠꯂ ꯆꯥꯕꯗ ꯌꯥꯝꯅ ꯊꯤ ꯍꯥꯎꯕꯅꯤ ꯑꯗꯩꯗꯤ ꯂꯇꯣꯡꯕꯝ ꯂꯛꯁꯃꯤꯅ ꯀꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏ ꯂꯩꯌꯦ ꯅꯣꯏꯕꯥꯅꯤꯁꯦ ꯁꯨꯔꯖꯅ ꯂꯣꯏꯅ ꯂꯧꯅꯕꯗ ꯑꯠꯁꯥ ꯅꯪ ꯂꯧꯔꯝꯃꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯩ ꯂꯥꯛꯀꯦ ꯂꯤꯡꯖꯦꯜꯅ ꯇꯣꯛꯑꯦ ꯂꯤꯡꯖꯦꯜꯅ ꯑꯩ ꯇꯧꯒꯦ ꯆꯦꯞꯄꯦ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯂꯤꯡꯖꯦꯜ ꯕꯥꯏ ꯕꯥꯏ ꯅꯦꯛꯁ ꯊꯣꯏꯕꯤꯅ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯍꯥꯎꯕ ꯆꯥꯎ ꯍꯥꯏꯒꯦ ꯃꯉꯥꯜꯅ ꯃꯆꯜ ꯂꯤꯡꯖꯦꯜꯅ ꯔꯥꯅꯤ ꯏꯁꯧ ꯐꯥꯎꯗꯤ ꯍꯥꯏ ꯀꯥꯏꯗ ꯏꯁꯧ ꯇꯧꯒꯦ ꯍꯥꯏꯁꯤꯕꯣ ꯃꯉꯥꯜꯅ ꯃꯆꯜꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯥꯎꯆꯥꯅ ꯀꯃꯦꯟꯗꯨꯕꯣ ꯅꯪꯅ ꯍꯥꯏꯕ ꯆꯦꯅꯦꯜꯗꯣ ꯌꯥꯝ ꯊꯦꯡꯉꯤ ꯇꯨꯝꯕ ꯍꯦꯛꯇ ꯍꯥꯜꯂꯦ ꯁꯞꯇꯤ ꯇꯧꯈ꯭ꯔꯦ ꯑꯣ ꯊꯣꯏꯕꯤꯁꯅꯥꯅ ꯂꯤꯡꯖꯦꯜ ꯅꯆꯦꯒꯤ ꯏꯁꯧ ꯄꯦꯜꯂꯗꯤ ꯂꯥꯡꯅꯨ ꯍꯥꯏ ꯂꯤꯡꯖꯦꯜꯅ ꯂꯥꯡꯒꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯅꯪ ꯀꯩ ꯅꯥꯎꯆꯥ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯦꯜꯕꯤ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯑꯗꯨꯀꯥꯟꯗ ꯂꯥꯛꯑꯣ ꯅꯨꯡꯗꯥꯡꯗꯤ ꯊꯦꯡꯕꯅꯦ ꯂꯨꯇꯣꯡꯕꯝ ꯂꯛꯁꯃꯤꯅ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯅꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯖ ꯕꯥꯏ ꯅꯦꯅꯦ ꯕꯥꯏ ꯕꯥꯏ ꯃꯉꯥꯜꯅ ꯒꯨꯗ ꯅꯦꯠ ꯅꯥꯏꯠ ꯌꯥꯝ ꯆꯞꯄꯦ ꯍꯧꯖꯤꯛꯁꯨ ꯆꯠꯄꯤꯕ ꯄꯨꯁꯄꯥꯅ ꯅꯦꯠ ꯆꯞꯄꯦ ꯑꯗꯨꯅꯅꯦ ꯀꯅꯦꯛꯇꯤꯡ ꯑꯣꯏꯔꯤꯁꯦ ꯑꯩꯁꯦ ꯑꯩꯉꯣꯟꯗꯒꯤ ꯊꯥꯔꯤꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯚꯤꯛꯇꯣꯔꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯕ ꯒꯨꯍꯥꯇꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯀꯣꯃꯦꯟꯁꯇꯤ ꯊꯝꯈꯤꯕ꯭ꯔꯥ ꯑꯣ ꯚꯤꯛꯇꯣꯔꯤꯁꯦ ꯒꯨꯍꯥꯇꯤꯗꯒꯤꯅꯤ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯚꯤꯛꯇꯣꯔꯤ ꯑꯗꯒꯤ ꯁꯣꯅꯤꯌꯥꯅ ꯏꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯌꯣ ꯏꯔꯥꯡ ꯐꯔꯀꯥꯟꯗ ꯏꯆꯦ ꯑꯩꯈꯣꯏ ꯏꯔꯥꯡꯅ ꯌꯥꯝ ꯋꯥꯔꯦꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯃꯇ ꯈꯪꯗꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯁꯣꯅꯤꯌꯥ ꯌꯥꯝꯅ ꯍꯟꯗꯛ ꯌꯥꯝ ꯋꯥꯕ ꯀꯩꯅꯣꯅꯤ ꯅꯠꯇ꯭ꯔꯥ ꯍꯟꯗꯛ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯅꯪ ꯈꯔ ꯎꯔ ꯆꯠꯆꯕ ꯑꯩꯈꯣꯏꯗꯗꯤꯀꯣ ꯋꯥꯗꯣꯏꯅꯦꯕ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤ ꯐꯤꯕꯝꯁꯦ ꯃꯦꯘꯥ ꯆꯟꯗ꯭ꯔꯅ ꯀꯩꯕ 12 ꯂꯥꯏꯛ ꯀꯨꯏꯔꯦꯍꯦ ꯃꯦꯘꯥ ꯗꯥ ꯃꯦꯘꯥ ꯀꯨꯏꯔꯦ ꯎꯗꯕ ꯑꯦ ꯃꯥꯏ ꯁꯤ ꯗꯥ ꯃꯦꯘꯥꯔꯣ ꯁꯤ ꯃꯦꯘꯥ ꯅꯪ ꯆꯟꯗ꯭ꯔꯁꯦ ꯑꯣꯏꯔꯝꯒꯅꯤ ꯑꯗꯩ ꯋꯦꯜꯀꯝ ꯗꯥ ꯍꯩꯒ꯭ꯔꯣꯖꯝ ꯃꯦꯘꯥ ꯅꯤꯂꯤꯅ ꯅꯦꯅꯦ ꯍꯣꯏ ꯁꯧꯒ꯭ꯔꯤꯗꯣ ꯆꯥꯎꯔꯕꯣ ꯆꯥꯎꯔꯕꯣ ꯑꯃꯈꯛ ꯆꯥꯎꯕ ꯍꯧꯔꯦ ꯆꯥꯎꯔꯦ ꯆꯥꯎꯕ ꯍꯧꯔꯦ ꯅꯤꯂꯤ ꯑꯗꯩꯗꯤ ꯆꯥꯔꯛꯇꯣꯔꯕꯅꯦ ꯃꯉꯥꯜꯅ ꯀꯩꯕ ꯃꯆꯜ ꯒꯨꯗ ꯇꯨꯝꯃꯒꯦ ꯍꯌꯦꯡꯗꯤ ꯀꯩꯕ ꯁꯩꯔꯦꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩꯌꯦ ꯑꯣꯀꯦ ꯊꯣꯏꯕꯤꯆꯅꯥꯅ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯦꯠ ꯀꯃꯦꯟ ꯊꯝꯕꯗꯤ ꯅꯪꯅ ꯁꯞ ꯇꯧꯔꯦ ꯍꯥꯏꯕ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯆꯦꯅꯦꯜ ꯃꯄꯨꯗꯨꯅ ꯃꯉꯥꯜꯒꯨꯔꯨꯁꯦ ꯕ꯭ꯔꯗꯔ ꯒꯨꯗ ꯅꯥꯏꯠ ꯃꯉꯥꯜ ꯒꯨꯗ ꯊꯣꯏꯕꯤꯁꯅꯥꯅꯟꯗ ꯅꯥꯏꯠ ꯃꯉꯥꯜ ꯒꯨꯗ ꯅꯥꯏꯠ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯕꯥꯏ 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 ꯆꯥꯄꯝ ꯕꯥꯏ ꯈꯨꯃꯟꯅ ꯑꯩ ꯂꯥꯛꯂꯦ ꯀꯩ ꯂꯝ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏꯁꯦ ꯂꯩꯅꯨꯡꯈꯨꯟ ꯍꯥꯏꯕ ꯈꯨꯟꯗ ꯂꯩꯅꯨꯡꯈꯨꯟ ꯅꯪ ꯑꯃ ꯆꯪꯉꯛꯄꯗꯅ ꯃꯑꯣꯡ ꯑꯝꯇ ꯆꯥꯅ ꯍꯪꯉꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯉꯣꯟꯁꯤꯅ ꯊꯣꯝꯃꯒꯦ ꯏꯕꯨꯡꯉꯣ
Lainung khun. Lainung khun này khun được ta rồi này. Unareko. Hi. Welcome, welcome. Thoisana. Ma'am hakam cho nên ngày thì hàng cái tập ạ. Ha ha ha. Chân thú rồi là Puspana che pasambam thoglak o che pasambam laktre che pasambam che nukau krema dugi lak nungti gel pi thabro tha di damekha nungti thaba ngamdre nachal do yamna busy way de yam sangjadre ise adugi Saturday khudingi tha Saturday sisu jam wa thajara e tumninge gi mathen makhoi taunaba mama honarak pagya to wa suwana la ini đây đi monduna thomadi mi si haina ta khrabo sibamda thomura di mega kai hai ke deletung bam Lakshmi sa drakpam man okay pus yam khamba sa diba bane nusi ngai na khambadi nungai mega chandra na udaba kuire to bisanai mo da kuido lang yam sa sin mero winning idu nai asin bai na te wa bai ni ngo tumo ko lakpat lai nga si nga na zu hogol le khangbra dai di naucha na ka khangde da hai bam khangde da wa ba hai do wa pane nang kari khangi no Lakshmi re megha chandra na ke ba sibam da thom gro jabung igara adoni ne engon dai kiro thari ne ba se nina da peter do aiko school da tame hai adagi di khuman na tamo mega sibam da di thobi da kanu akoi dadi re akoi dadi aiga khana da di sibam duga tani aina am khata ro अब खता दी मुसा तो मन television na net cd hai tan butale net cd ta hai da do ne to lai yo eh kana nom lai se bo kana la kya o pasam la che nu nungai bo nungai rie nang engona call kam ta tabirak je kai tawra ba ngasi gi serau ba se kamai tawi ge nungai gi bro pasam bam dame ghana ki bro sapam hai khumana che nu se uraga iche gumba nusiba ma phawe che nu se uraga iche gumba nusiba ma phawe hai okay thank you Sonia Sanjana good night bye bye they say good night bye bye Sonia Puspana aina kautho ini posabam che doidi mache ga babai ga nusina lakpana tere pasamam je ko nana ko thoropane ba khangani ko pasamam nang khumana dame gha duga tham khaba thomadi aibu hingidro pasamam na aikoi yum mangi duna aikoi yum mangi duna tauba yadre che cheraubaga okay koi khumana ibai di nungside adagi nausa na Lakshmi nang class kaya no ada singha lifestyle na asigi moji se kaino ungi ra kaino se mai lat khadang nam ma jeng mi khadang nam man na ke bata mega se kanon nai traditional na angang udaba se ngai de ne angang ani kanna bitta sanari posamam na hai hidaksan salubada chak thenge ngasi aduna puspa kaiba khaponi hai Lakshmi na kaiba haidokpa yade koi mamagi mingne kaino haja maming ludong Lakshmi puspa na nuksibagi ni lagido aisu nuksibagi ni laglise chenu brush your teeth na hau na buning jang ai do kai kino brush your teeth adagiri singa lifestyle rogna like su dan tawre thank you singa
ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯤꯡꯉ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯀꯨꯏꯔꯦ ꯊꯣꯏꯕꯤ ꯃꯥꯏ ꯂꯥꯞ ꯏꯆꯦ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏ ꯊꯣꯏꯕꯤ ꯃꯥꯏ ꯂꯥꯞ ꯏꯆꯦꯅꯨ ꯏꯇꯩ ꯏꯕꯨꯡꯒ ꯊꯣꯏꯕꯤ ꯃꯥꯏ ꯂꯥꯞꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯆꯦꯅꯨ ꯁꯤ ꯀꯩꯅꯣꯅꯤ ꯏꯇꯩꯕꯨꯡ ꯁꯣꯅꯤꯌꯥꯅ ꯀꯩꯕ ꯑꯃꯨꯛ ꯆꯪꯂꯛ ꯑꯩ ꯊꯔꯣꯏ ꯃꯨꯛꯕꯥꯡ ꯀꯥꯎꯅꯤꯀꯣ ꯏꯇꯩ ꯏꯆꯦ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯁꯣꯅꯤꯌꯥ ꯁꯣꯅꯤꯌꯥ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯣꯃꯦꯟꯁ ꯄꯤꯔꯝꯃꯣ ꯑꯁꯤꯗꯅꯦ ꯑꯦꯜꯕꯤꯁꯤꯗ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯀꯥꯎꯈꯤꯅꯤꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯣꯃꯦꯟꯁ ꯊꯥꯗꯕꯤꯔꯝꯃꯣ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯅꯀꯣ ꯑꯗꯩꯗꯤ ꯄꯨꯁꯄꯥꯅ ꯃꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯏ ꯏꯆꯦ ꯄꯣꯠꯁꯝꯕꯝꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯃꯨꯛ ꯎꯅꯤꯡꯉꯤꯀꯣ ꯏꯅꯝꯃ ꯑꯃꯨꯛ ꯎꯏꯅꯤꯡꯉꯦꯀꯣ ꯎꯏꯒꯅꯤꯀꯣ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯃꯥ ꯎꯏꯗꯅꯕ ꯃꯥ ꯍꯣꯠꯅꯖꯒꯦ ꯃꯥ ꯑꯩ ꯕꯤꯁꯅꯨ ꯑꯗꯨꯃꯥꯏꯅ ꯍꯤꯞꯇꯔꯛꯏꯁꯦ ꯃꯥ ꯏꯔꯥꯡ ꯂꯥꯛꯑꯕꯅꯤ ꯑꯩ ꯎꯏꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯀꯣ ꯄꯣꯠꯁꯝꯕꯝꯅ ꯃꯌꯥꯝ ꯆꯦꯅꯨ ꯍꯟꯗꯛ ꯔꯤꯗꯥꯛꯁꯟꯗ ꯀꯩ ꯂꯩꯔꯨꯔꯒꯦꯁꯦ ꯑꯩꯅ ꯑꯩꯒꯤꯅꯅꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯩꯖꯍꯧꯔꯦ ꯃꯥꯒꯤꯅ ꯁꯝꯐꯥꯕꯤ ꯑꯃ ꯂꯧꯍꯧꯔꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯍꯟꯗꯛ ꯗꯥꯛꯁꯟꯗ ꯄꯣꯠ ꯂꯧꯗꯦ ꯑꯩ ꯍꯟꯗꯛ ꯗꯥꯛꯁꯟ ꯆꯠꯇꯔꯦ ꯅꯍꯥꯟ ꯁꯤꯜꯆꯔꯗ ꯀꯩꯅꯣꯗ ꯒ꯭ꯋꯥꯟꯖꯨꯗ ꯆꯠꯂꯨꯕꯗꯩ ꯆꯪꯉꯛꯑꯦꯕꯀꯣ ꯀꯔꯤꯝ ꯂꯧꯔꯛꯇꯦ ꯊꯣꯏꯕꯤ ꯃꯥꯏ ꯂꯚ ꯏꯇꯩꯕꯨꯡ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏꯕꯤ ꯃꯥꯏ ꯂꯚꯅ ꯏꯅꯝꯃ ꯄꯣꯠꯁꯝꯕꯝ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯆꯦꯅꯨ ꯉꯁꯤꯗꯣ ꯆꯥꯛ ꯍꯩꯖꯥꯡ ꯊꯣꯡꯗ꯭ꯔꯦ ꯄꯣꯠꯁꯝꯕꯝ ꯉꯁꯥꯏ ꯆꯩꯔꯥꯎꯕꯒꯤ ꯆꯥꯁꯟꯕꯒꯤꯅꯦ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯟ ꯍꯧꯔꯒ ꯇꯟ ꯆꯥꯕꯒ ꯀꯔꯤꯒ ꯇꯧꯕꯗꯅꯦ ꯆꯥꯅꯤꯡꯕꯗꯣ ꯐꯥꯎꯗ꯭ꯔꯦꯕ ꯅꯥꯎꯆꯥꯅ ꯏꯇꯩꯃ ꯅꯪꯅ ꯀ꯭ꯋꯥ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯅ ꯀ꯭ꯋꯥ ꯀꯗꯥꯏ ꯆꯥꯒꯦ ꯍꯥꯏꯁꯤꯕꯣ ꯅꯥꯎꯆꯥ ꯑꯩꯁꯦ ꯑꯣ ꯅꯟ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯆꯩꯔꯥꯎꯕꯒꯤ ꯀꯩꯅꯣꯒꯤ ꯆꯥꯎꯕ ꯑꯗꯒꯤꯗꯤ ꯗꯥꯕꯨꯡ ꯃꯥꯏ ꯇꯨꯝꯅꯤꯡꯕ ꯈꯥꯡꯕ ꯌꯥꯝ ꯋꯥꯕꯅꯦ ꯇꯨꯝꯅꯤꯡꯉꯒ ꯑꯗꯨꯒ ꯑꯥꯗ ꯀꯩꯅꯣ ꯎꯏꯌꯣ ꯑꯣ ꯉꯥꯏꯍꯥꯛ ꯎꯏꯌꯣ ꯏꯅꯝꯃ ꯗꯥꯕꯨꯡ ꯅꯃꯥꯏ ꯄꯥꯖꯅꯤ ꯀꯃꯦꯟꯁꯇꯣ ꯅꯠꯇ꯭ꯔꯣ ꯑꯩꯅꯦ ꯇꯨꯝꯅꯤꯡꯉꯤꯁꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩ ꯊꯣꯏꯕꯤ ꯅꯀꯣꯛ ꯃꯥꯏ ꯊꯥꯡꯗꯣꯛꯎꯔꯣꯅꯦ ꯂꯚꯅ ꯏꯇꯩꯕꯨꯡ ꯁꯛ ꯑꯝꯇ ꯐꯖꯅ ꯌꯦꯡꯒꯦꯁꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯂꯛꯁꯃꯤꯅ ꯗꯥ ꯄꯦꯇꯔ ꯅꯪ ꯂꯤꯡꯖꯦꯜ ꯈꯪꯉꯤꯕ꯭ꯔꯥ ꯀ꯭ꯂꯥꯁ 4ꯗ ꯇꯣꯛꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃ ꯍꯥꯏꯕꯤꯌꯨ ꯑꯗꯩ ꯄꯨꯁꯄꯥꯅ ꯏꯇꯩ ꯕ꯭ꯔꯨꯁ ꯀꯩ ꯍꯥꯏꯕ ꯂꯩꯔꯨꯁꯤ ꯀꯣꯜꯒꯦꯠꯀ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯇꯩꯕꯨꯡ ꯀꯩ ꯌꯦꯟꯖꯥꯡ ꯀꯩꯅꯣ ꯏꯇꯩꯕꯨꯡ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯈꯤꯒꯦ ꯉꯁꯤꯗꯤ ꯍꯥꯏ ꯉꯁꯤ ꯊꯣꯡꯗ꯭ꯔꯦ ꯄꯣꯠꯁꯝꯕꯝꯅ ꯑꯁ ꯄꯨꯁꯄꯥ ꯕ꯭ꯔꯨꯁ ꯌꯥꯝꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥꯏꯌꯦ ꯑꯕꯤꯅꯥꯁꯅ ꯏꯅꯝꯃ ꯍꯣꯏ ꯁꯤꯗꯗꯤ ꯅꯣꯡꯃꯩ ꯀꯜꯅ ꯀꯥꯞꯅꯔꯤ ꯑꯣ ꯏꯅꯝꯃ ꯍꯣꯏ ꯁꯤꯗꯗꯤ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯅꯔꯤ ꯏꯔꯥꯡ ꯀꯜꯂꯦ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯏꯔꯥꯡ ꯀꯟꯕ ꯍꯧꯈ꯭ꯔꯦ ꯅꯦꯝꯊꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯔꯦ ꯍꯥꯏꯅ ꯇꯥꯔꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯤꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯊꯥꯝꯅꯦꯜ ꯌꯥꯝ ꯐꯖꯩ ꯊꯥꯝꯅꯦꯜꯗ ꯀꯩ ꯊꯝꯈꯤꯒꯦ ꯈꯪꯗꯤꯌꯦ ꯑꯩꯅꯅꯦ ꯂꯥꯏꯔꯦꯝꯕꯤꯗ ꯊꯝꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯄꯨꯁꯄꯥꯅ ꯏꯇꯩꯁꯦ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯕꯗꯨꯗꯅꯦ ꯍꯥꯏꯔꯤꯅꯤ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯅꯠꯇ꯭ꯔꯥ ꯏꯇꯩ ꯍꯥꯏ ꯃꯥꯅꯦ ꯑꯉꯥꯡ ꯅꯪ ꯑꯩꯅꯅꯦ ꯃꯉꯣꯟꯗ ꯂꯛꯅꯕꯒꯤ ꯀ꯭ꯋꯥꯁꯦ ꯆꯥꯕꯁꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯕꯩꯖꯇꯤ ꯇꯧꯔꯤꯅꯦ ꯕꯩꯖꯇꯤ ꯚꯤꯛꯇꯣꯔꯤꯅ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯇꯨꯝꯕꯨꯗꯤ ꯈꯔ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤꯁꯦ ꯌꯥꯝ ꯋꯥꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯋꯥꯈꯤꯕꯒꯤ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯀꯥꯝꯁꯦ ꯂꯣꯟꯅ ꯆꯟꯒꯦ ꯇꯧꯕ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯅꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯏꯕꯤ ꯃꯥꯏ ꯂꯚꯅ ꯏꯇꯩꯕꯨꯡ ꯇꯨꯝꯕꯤꯔꯨꯔꯣ ꯌꯥꯔꯦ ꯇꯨꯝꯅꯤꯡꯂꯦ ꯅꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯑꯣ ꯄꯨꯁꯄꯥ ꯑꯩꯈꯣꯏꯗꯤ ꯀ꯭ꯋꯥ ꯆꯥꯗꯦ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯇ꯭ꯔꯤꯉꯩ ꯂꯥꯟ ꯇꯣꯛꯑꯔꯣꯏ ꯀꯨꯀꯤ ꯇꯨꯝꯕ ꯅꯨꯃꯤꯠꯇ ꯂꯥꯟ ꯐꯔꯦ ꯑꯗꯨꯅꯦ ꯊꯣꯏꯕꯤ ꯃꯥꯏ ꯂꯚꯅ ꯏꯅꯝꯃ ꯄꯣꯠꯁꯝꯕꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏꯗꯤ ꯀ꯭ꯋꯥꯒ ꯆꯥꯖꯗꯦ ꯍꯥꯏꯔꯒ ꯍꯤꯒꯠꯈꯔꯦ ꯊꯣꯏꯕꯤ ꯃꯥꯏ ꯂꯥꯏꯠꯇꯣ ꯀꯅꯥꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯄꯣꯠꯁꯝꯕꯝꯅ ꯑꯃꯨꯛ ꯍꯥꯏꯌꯦ ꯈꯨꯃꯟꯅꯤ
अच्छा पोसममना थोइबी माय लव हाइसे करी काइगिनो थोइबी माय लव हाइसे खुमन ओइदोइरा खंगदे प्रेमिला देवीना चे सजीबू मथेल हाउब्रो याम हाउग्रे ngasi मथेल फजना तौथगरेबको इना अदो याम हाउदी हाउगी थोइबी माय लवना इनमा पोसमबम नुंगाइरिबो कुइरे उदबा दगिदि थोइबना हन हाइरे आई वार दई सोनियाना हाइबा कमेंट्स तौरबने इचेगी इशु नुपी फंगनबगी चटपदुदा काउबीबा यादे नुंगाइफम खंगद्रे वीडियो येंगलगा वाखल पेंथोक पेंथोगे बाय बाय अदुम हाई लाइफ हजन हजन चंगले इसे होय होय सोनिया अइने थरोइदोने फंगबगा सोइदना आई तौजरकेबको थरोइ थोंबदो तौरके अदो फजना लेयो कई हाइगनी कइनो नंग तौइदुबो अइंगोंदा nang ubro nang maning tam nang ubro थोइबिसनाना चागुम्बा चटपदो इनम्मा याम फजै ओके थोइबिसना तनमसे खरा केदि फजबने केदि फजदबने केदि येंग यादबनी बेमा इसे दो केबदी कया केनिंगदेबको अदो केदि येंग याद्रे थोइबी माय लवना इनमा पोसमबम इबाइना फुजनी तुमद्रदी हाय थोइबिसनाना इनमा बुबो मिंथोल कागरेने अदुने बोबोकी मिंथोल कारे इसे अंगांग नत्रे कृष्णा सिंहना इचे सजीबू मथेल करम तौखिगे सजीबू मथेल याम फजना तौगरे कृष्णा नंग कदाइदनो युमदा लाकप्रो सजीबूगी युमदागा लेब्रो थोइबी माय लवना इतैबुंग उनबा लाकेको नोई जुमदा इचे अनुगा पुन्ना लैबा मतमदा हाय विक्टोरीना आई चले बाय बाय विक्टोरी बाय गुड नाइट स्वीट ड्रीम भी लाइसमना इचेगा इतैगा लैसाबी पाखंग ओइरिकांदा अमना अमदा नुपी नुपा गैबा तुमिन्ना कोइरम्बगा यावब्रो है कोई दा खवाइनी कोइदरिङैदा याउदी अदुमाइन तबदी कै याउगिदे याम थमोइ सेंगना नुसिनगी दा खवाइनीसिको अदो do wa अदो हाइदि अखोइ दादी पुरा अइंगोंदा ऐसे कै हाइनी अइंगोंदा याम गाउजबदो ओइगेबा अखोइ दाना अदो आई दा ताउनो हाबाय बाइली बि यादे हाबा कई दुसि बात होइसिबो अइंगोंदा हिंचाबो दुमाइ दोइसिबो अदो काउथोखरे वारी काउथोखरे लिररा साउनिंगे नंसिदि ado aina ne हाइरो नंग मखा तारो aina mauzaba doni दा हाइरमी हाइसा हाइरो कोइरम्बा यावब्रा यावदब्रा हाइरो akoi yaujadi सानेबु हापा खुम्पिनाब्रा मिंगोंदा पोसममना हे थीबी है अगै हे थीबी माय लव Adoibi mai lai ti doibi Hey, TV my love, Nugi Elbi. यावबदा नोंग ngalsu aigi husband na kai mahaningai leite nangna khangdaba oi ma posamba nang hujiki do ai si nang gi do da bisina na kai ba kira su fazai kai no hande okay thank you na itai bung ichi anugi lawai khutuna amta thaune yenge kai पुष्पा ने इतई से फमुंगी सेट का तौकरे को यादे को मिधी ने
ꯑꯇꯩ ꯁꯦ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯦꯠ ꯇꯧꯔꯒ ꯇꯨꯝꯃꯦꯕ ꯕꯦꯠ ꯀꯣꯚꯔꯒ ꯁꯦꯠ ꯇꯧꯔ ꯇꯨꯝꯃꯦꯕ ꯑꯗꯨꯅꯅꯦ ꯈꯪꯗ꯭ꯔ ꯃꯤ ꯃꯥꯏꯗꯒ ꯐꯝꯖꯜꯂꯛꯄꯒ ꯌꯥꯎꯏ ꯃꯤꯁꯨ ꯎꯗꯗꯅ ꯃꯪ ꯍꯥ ꯅꯨꯡꯉꯥꯏꯅꯕꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯈꯥ ꯄꯥꯕꯤꯔꯛꯀꯦ ꯀ꯭ꯔꯤꯁꯅꯅ ꯀꯩꯕ ꯂꯥꯛꯇꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯀ꯭ꯔꯤꯁꯅ ꯀꯦ ꯂꯥꯛꯑꯣ ꯁꯣꯐꯤꯌꯥꯅ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯕꯣꯠꯁꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯆꯩꯔꯥꯎꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯊꯣꯏꯕꯤ ꯇꯨꯝꯗ꯭ꯔꯦ ꯃꯥꯏꯂꯥꯠꯅ ꯏꯇꯩ ꯏꯕꯨꯡꯁꯦ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯅꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯃꯥꯜꯂꯤꯀꯣ ꯅꯨꯄꯤ ꯅꯤꯄꯥꯟꯁꯦ ꯅꯨꯄꯤ ꯅꯤꯄꯥꯟ ꯀꯣꯏꯅꯔꯛꯏ ꯃꯥꯁꯦ ꯊꯣꯏꯕꯤꯅ ꯀꯩ ꯏꯅꯝꯃ ꯄꯣꯠꯁꯝꯕꯝ ꯅꯪꯒꯤ ꯃꯤꯡꯒꯧꯁꯦ ꯀꯔꯤ ꯃꯤꯡꯒꯧꯅꯣꯍꯦ ꯑꯅꯤꯁꯤꯅ ꯅꯣꯛꯄꯗ ꯀꯩꯕ ꯅꯣꯛꯄꯗꯕ ꯅꯣꯛꯄ ꯇꯥꯗꯕ ꯀꯞꯅꯤꯡ ꯅꯣꯛꯄꯗꯕ ꯍꯥꯏꯕꯅꯤ ꯅꯣꯛꯄꯗꯕ ꯀꯞꯅꯤꯡ ꯃꯜꯂꯁꯨ ꯃꯜꯂꯁꯨ ꯑꯦꯜꯕꯤ ꯑꯦꯜꯕꯤ ꯂꯥꯛꯄꯗ ꯂꯥꯛꯄꯗ ꯅꯣꯛꯊꯣꯛꯑꯦ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯦ ꯄꯨꯁꯄꯥꯅ ꯆꯦꯅꯨ ꯏꯇꯩꯒꯤ ꯀꯩꯕ ꯃꯄꯨꯛꯇ ꯃꯣꯟ ꯀꯥꯡꯈ꯭ꯔꯦ ꯏꯁꯄꯣꯟꯅꯤꯅ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯅꯇꯩꯒꯤ ꯍꯧꯒꯠꯂꯣꯏ ꯅꯁꯛꯇꯨ ꯄꯨꯛꯁꯦ ꯃꯈꯥꯗ ꯍꯤꯞꯄꯒ ꯎꯗꯦꯕ ꯃꯈꯥꯗꯤ ꯁꯨꯃꯥꯏꯅ ꯄꯥꯕꯗꯤ ꯅꯨꯡꯉꯥꯏ ꯄꯣꯠꯁꯝꯕꯝꯅ ꯍꯥꯎ ꯅꯅꯥꯒꯤ ꯃꯥꯒꯤ ꯂꯣꯏ ꯆꯥꯅꯕ ꯂꯩꯕ ꯃꯥ ꯇꯧꯔꯛꯀꯦ ꯑꯗꯒꯤꯗꯤ ꯑꯩ ꯁꯤꯔꯦ ꯁꯣꯏꯈꯤꯕꯅꯤꯀꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯅꯣꯛꯈꯔꯦ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯩꯒꯤ ꯈꯨꯄꯥꯗꯨꯒ ꯏꯕꯦꯝꯃ ꯑꯩ ꯅꯣꯛꯅꯤꯡꯕ ꯂꯣꯏꯔꯛꯄꯅꯤ ꯑꯗꯒꯤꯗꯤ ꯂꯛꯁꯃꯤꯅ ꯌꯥꯝ ꯎꯏꯔꯦ ꯅꯣꯏꯕꯥꯅꯤ ꯇꯨꯝꯅꯤꯡ ꯃꯥꯜꯂꯦ ꯁꯥꯊꯤ ꯀꯩꯕ ꯁꯦꯊꯔꯨꯔꯣ ꯔꯨꯗꯣꯏꯔꯣ ꯍꯣꯔꯦꯟ ꯇꯨꯝꯅꯤꯡꯉ ꯃꯤꯠ ꯑꯃꯨꯛ ꯁꯤꯡꯒ꯭ꯔꯗꯤ ꯕꯦꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯅꯤꯡꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯀꯤꯔꯦꯕꯂꯥ ꯈꯜꯂꯣ ꯍꯤꯡꯉꯣꯔꯦ ꯏꯕꯥꯏꯒ ꯏꯆꯦꯒ ꯅꯨꯡꯁꯤꯅꯕꯁꯦ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯀꯤꯔꯦꯟꯃꯂꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯥꯎꯆꯥꯅ ꯅꯥꯎꯆꯥꯅ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯕ ꯅꯥꯎꯆꯥꯅ ꯆꯨꯝꯕ꯭ꯔꯥ ꯌꯥꯗ꯭ꯔꯦ ꯆꯤꯡꯃꯩꯔꯣꯡꯗꯩ ꯂꯣꯟꯅ ꯑꯃ ꯀꯣꯏꯔꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯕ꯭ꯔꯣꯖꯦ ꯆꯤꯡꯃꯩꯔꯣꯡꯗꯩ ꯀꯣꯏꯔꯝꯕ꯭ꯔꯣ ꯅꯪ ꯑꯩ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯔꯝꯗꯦꯍꯦ ꯆꯤꯡꯃꯩꯔꯣꯡꯒ ꯄꯛꯁꯜꯂꯦ ꯑꯩ ꯀꯤꯁꯜꯂꯦ ꯆꯤꯡꯃꯩꯔꯣꯡꯗ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯍꯥꯏꯕ ꯊꯣꯏꯕꯤꯅ ꯀꯩꯕ ꯏꯇꯩ ꯏꯕꯨꯡ ꯀꯩꯕ ꯅꯕꯥꯅꯤꯒꯤ ꯁꯦꯠꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕ ꯑꯇꯅꯤ ꯈꯪꯗꯣꯏꯕ ꯂꯨꯏꯔꯦ ꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯅꯨꯒꯤ ꯈꯨꯅꯣꯛ ꯉꯥꯅꯨꯅ ꯈꯣꯡꯕꯅ ꯀꯔꯤ ꯍꯦꯟꯒꯅꯤ ꯉꯥꯏꯍꯥꯛ ꯀ꯭ꯔꯤꯁꯅꯅ ꯂꯩꯔꯒ ꯉꯥꯅꯨꯗꯅ ꯆꯦꯟꯕ ꯐꯪꯉꯛꯈꯤꯅꯤ ꯀ꯭ꯔꯤꯁꯅꯅ ꯏꯆꯦ ꯑꯣꯖꯥꯁꯦ ꯄꯣꯛ ꯍꯧꯔꯦꯅꯦ ꯑꯩꯃ ꯏꯁ ꯅꯪ ꯄꯣꯛ ꯉꯁꯤꯗ ꯎꯔꯤꯔꯥ ꯀꯨꯏꯔꯦ ꯊꯣꯏꯕꯤꯆꯅꯅ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯏꯅꯝꯃꯅꯗꯤ ꯆꯥꯎ ꯁꯥꯡꯕꯅꯤꯅ ꯍꯤꯞꯈꯤꯕꯗ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯧꯒꯠꯂꯛꯑꯣ ꯑꯩꯁꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯎꯗꯅꯕꯒꯤ ꯍꯥꯏꯅ ꯀꯩꯅꯣ ꯃꯤ ꯌꯥꯝꯗꯦꯗ ꯑꯦꯜꯕꯤꯁꯦ ꯑꯗꯨꯗꯤ ꯁꯨꯝ ꯉꯁꯤ ꯃꯤ ꯂꯩꯇꯦ ꯑꯁꯤꯗꯗꯤ ꯁꯨꯝ ꯂꯩ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯕꯅꯤ ꯇꯨꯝꯃꯣ ꯗꯤꯔꯥꯏꯅ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯋꯥꯔꯦꯅ ꯑꯣꯀꯦ ꯂꯛꯁꯃꯤꯅ ꯕꯕꯥꯏ ꯅꯣꯛꯈ꯭ꯔꯦ ꯇꯧꯔꯛꯑꯦ ꯅꯣꯛꯑꯒ ꯕꯥꯏ ꯗꯤꯅꯤ ꯇꯧꯔꯛꯏꯌꯦ ꯈꯥꯏꯗꯦꯝ ꯋꯦꯜꯀꯝ ꯂꯥꯏꯛ ꯗꯦꯟ ꯕ꯭ꯔꯣ ꯀꯦꯝꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯗꯤꯅꯤ ꯋꯦꯜꯀꯝ ꯊꯣꯏꯕꯤ ꯃꯥꯏ ꯂꯥꯏꯃꯆꯦꯅꯨ ꯌꯦꯟ ꯈꯣꯡꯉꯣ ꯑꯝꯇ ꯇꯥꯒꯦ ꯀꯥꯏ ꯌꯦꯟ ꯈꯣꯡꯕꯒꯤ ꯈꯨꯅꯣꯛ ꯅꯨꯡꯉꯥꯏꯗꯅ ꯇꯧꯕꯗꯣ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯆꯦꯅꯨ ꯃꯣꯟ ꯂꯩꯔꯨꯔꯅꯨ ꯏꯇꯩꯒꯤ ꯏꯁꯄꯣꯟꯗ ꯈꯥꯡꯉꯣ ꯑꯗꯨꯅꯦ ꯃꯨꯟꯒꯁꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯥꯒꯤ ꯏꯁꯄꯣꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯄꯪꯆꯥꯗ ꯆꯥꯏꯌꯦꯕ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯀꯩ ꯍꯥꯏꯕ ꯂꯤꯛꯀꯅꯨ ꯁꯛ ꯎꯠꯄꯗ ꯄꯩꯁꯥ ꯇꯤꯡꯗꯦ ꯑꯩ ꯋꯥꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯒꯤ ꯂꯣꯡꯍꯥꯔ ꯍꯥꯏꯗꯅꯒꯅꯤ ꯄꯥꯔꯛꯏꯁꯦ ꯀ꯭ꯔꯤꯁꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯋꯥ ꯆꯠꯈꯤꯒꯦ ꯑꯩꯕꯨ ꯈꯪꯗ꯭ꯔꯦꯅꯦ ꯗꯥ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯆꯠꯄꯗ ꯀ꯭ꯔꯤꯁꯅ ꯌꯥꯎꯗꯦꯀꯣ ꯃꯥ ꯌꯥꯎꯕ꯭ꯔꯅꯦ ꯌꯥꯎꯏ ꯃꯥ ꯌꯥꯎꯕ꯭ꯔꯣ ꯑꯣ ꯌꯥꯎꯏ ꯌꯥꯎꯏ ꯑꯗꯨꯗꯨꯔꯣ ꯃꯥ ꯍꯥꯏꯁꯦ ꯑꯥ ꯑꯩꯈꯣꯏ ꯗꯥꯒ ꯇꯧꯔꯒ ꯆꯠꯂꯨꯕꯗꯣ ꯅꯤꯡꯁꯤꯡꯉꯦ ꯀ꯭ꯔꯤꯁꯅ ꯊꯣꯏꯕꯤꯁꯅꯥꯅ ꯖꯦꯟꯅ ꯁꯥꯎꯔꯒ ꯈꯣꯡꯕꯗꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯗꯥꯕꯨꯡ
Thulbina itaibung amtang angang macha sarao. Tawage dinina thulbisana KMC Puspana kaiba itaida lakna bani yam nungaye se posambam hai. Betul Laksmina kaiba ibai se pukta mon hap pe mon leidra suyare aduna ba pukta mon jake no de atang ma mon de hong ma mon pukta khogi nusina jan ba to mai tawre ba to ai cha bisu la siga lo andar ni je kari ai ni war no tawre sana du dai di to bisana dini yen ga mushroom ga ba dini yen ga mushroom ga ngau ba ga saugri thong ba ga cha si ma ta ba se yau ba ki tan cha sali ba nga sai di sung le se asena khoi prom dai ngan hawo tro ba ni ma mama ma cha se de de la ga ai gi ke no ta ba gi loi wan thar ai se kari ai ai samna mama sa to bi mama samna sana hogol mama samna nalle hawga lu haba ngai mama samna na de mi na raga samna lu ba fa dale ma siga hippe hogol lage ai dai bi mo sa de ba kai no dawli si abunga kana sala tum daura bra karino pan gro ta ai pa dauri bra pan grida na traga ne ibe ba hogol ba mna ta phang hai ba ai se ai ha hippe sarabi tumur jo masano ai sa to re ti tumam la siga lai to ma ma ni jam gat kare ku de sigi phu ni na hang su ja di जरा जरा सर से सरकने लगा मेरा आसमां kari no to thorak tre ba dai kamen thorak tre comment sam da thorak tare huji ke dawra no khang de possible na ma mem le ram si di paro ne sing si ke do ra ba no ne se pele he adai di puspana itei da spawn ngakta yaure aduna ayusiga iche kana tumise krishnana aiga noni ne chak thongbado aiga noni ne chak thongbado hai hoi kisna posambam na ke ba che anu ke ba sadrak sadrak se haugalak ngai kamai khangani tawri ja na dina thang sa sai posamba makoi si dar mo hele ba sam sa ngam de saman gi dina melody de bel lodi na yong man bi ai thank you same to you fajara ba yara mani ne dudi khoi di yong male nang di kai man no melody na hare ba yong man bi ai aduna ko na thank you same to you hare yare na ko nang su yong male mi na man re na khoi ni sa na tro melody jo man bi yung man bi melody nang ai ga zaman na bro romi sabda chak charbo sadri khoi ngasi se kena tawre khoi gi chak se haidu e cherau bagi ngasai baro gi chak tu tumdre ba puspana samuman samuman bini melody ni samu man bani melody ni na adu de ho changa ga yung man bi kaina ai si yung mala bro yung mu sa do la ge de yung mala ni no na ingin bida jongan bi ka kino tapaira nangi mi tadi kai mala mi ki mi muno da amuno andala mi ki mi tadi yung mali hai langi mi tadi mali ga ba ai ma ai gi mi tadi nang si smaka proof male muno andala la kino je mi lai pa ri mi chu sanam maning na ni smang de ya ma cha ta bhai ti som la abungo som da la ha ba sajibu gi kai mathel tauge romina ngasi se koi kena tawre sanabe hawul cho nang ju chalo sai da nga tharan nu chalo sarok to rei na mu ma fiu nga thare
चलो हाबा नang phobilo tumuro sana ꯊꯣꯏꯕꯤꯆꯅꯥꯅ ꯏꯇꯩ ꯀꯃꯦꯟ ꯑꯃ ꯑꯅꯤ ꯇꯒ ꯏꯔꯒ ꯍꯥꯏꯕ ꯅꯠꯇꯕ ꯆꯪꯉꯛꯄꯒ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯩ ꯈꯜꯂꯨꯔꯖꯥꯠꯅꯣ ꯏꯅꯝꯃ 마su keno ganjagi keno nisa halamgiroi adogini ganjagumba kaygumba thakpa changakpa male dogi oramnida thoibisana manaruga kidoduna natra moise itaigi mitana anu khuman manba itaigi mitra ismaka kareba ismaka proof ismaka proof ismaka proof itai maze Mona Lisa male hoi hoi thoibisana aduni haise aise jongsu malakhini Mona Lisa su malakhini loi malakhidoini maningba manjarasanu kaim kaidre ko thengla ahing matam sida thabla singsang lokhongda singsang lokhong dai kari sei no puspana ke baite to bisana dane janpuna kain mai ris sibu keda be kathal inda be thammo ta pakumpi gene kanano te digi melody dira nte atupun de ichna ke nothing puspana ke anukhuman malakhini puspana dabung puspa se ke nangi kwa duna duta hai leirabani ko kwa kaudabani bo aduni nane puspa thajo ngarang na sa ine yam ngakpam na thingna geba hojik se kwa charung sori akhoi se sori hai ba kwa charung ga adu du nipa ma gane ani ga pura labi de chatna le me ba aina kwa du urak pada ko nang ni jang ko ne ba kwa sori du u da puspa ni jang e ne no ai de bu do pelau da bu do gi ni da dai di bolen hokip kai kari daurage se ta pien bazani da igi phone se na ka maron ma heng chat ban tumba ina thabak surage ema yeldi ja show yam long nana chana ta jang pak thrai jeng jong dai di puspana ke ba ngang ani ma sa biskit bi kan pitana ka bijo kutu hydrogen ni lina ngang ani mag lay bro ngang abungo se keno tawe ba ko gi chairau bagi suti phange ba adogi yumda lakpa ai da ko nei puspana ke mani kwa do misau changlabani aigi adun ai uji kwa sa ba de kwa bu chara bani hakchang ngai te ba kwa ai do na ai se ai kwa sa di du ba ai de kwa sa ba kwa bu chara bani puk che ta sokwa la kana bu na ai na koi nuksi che akam chara ko na puspa kanau thule ba ai do adun de prak dai adoi sa da bro doi cha de mi ki da na ai na thorok ko gas ka ko puspa ai masi puspa gi misong ni masi nei khalisi ai ki ne cha da bane ba dai te bichana adum piu yengba yam tuka chane dum kak ni na aduni dai di habani jaki na chak charabu chak chadri and ngasi se pothare chak pusambam na dabung hai nokta gre joy sing na bolan hokip na kasar kangro hai bolen na YouTube se loire account delete tawjarage kanu YouTube se loire account delete tawjarage hai khangde puspana adu khangu itei haurakanu aingonda bowelangbam na kha kai karera Anita gi mathel anu happy cherau bye happy cherau ba Anita nangi sai reels me ama yenge ya nuaye nang nahan aigi request mo bang torok ko do yan thina nungai kare to bisana na che Anita sanabi mai che keno gi Anita ai keno yan nungai
ꯈꯪꯗꯦ ꯃꯤꯒꯤ ꯃꯃꯤꯠꯇ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯅꯤꯇꯥ ꯖꯦꯡꯉꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯥꯎꯆꯥꯅ ꯀꯩꯕ ꯍꯥꯎꯀꯤꯞꯁꯦ ꯕ꯭ꯂꯣꯛ ꯑꯝꯇ ꯄꯤꯈꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯚꯤꯗꯤꯑꯣ ꯃꯩ ꯇꯥꯔꯦ ꯆꯦ ꯑꯅꯤꯇꯥ ꯅꯨꯡꯉꯥꯏꯕꯅꯦ ꯌꯥꯝꯅ ꯆꯦ ꯑꯅꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯑꯅꯤꯇꯥꯒ ꯃꯥꯅ ꯆꯦ ꯑꯅꯤꯇꯥ ꯑꯉꯥꯡ ꯑꯅꯤꯇꯥꯒꯤ ꯍꯥꯏꯃꯤ ꯑꯅꯤꯇꯥ ꯑꯉꯥꯡ ꯑꯗꯩꯗꯤ ꯑꯩꯗꯤ ꯑꯍꯟ ꯈꯔ ꯁꯥꯖꯅꯤꯡꯉꯦꯕ ꯑꯍꯟ ꯈꯔ ꯑꯣꯏꯖꯅꯤꯡꯉꯦꯕ ꯑꯩꯁꯦ ꯁꯝꯂꯥꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯈꯤꯅꯣꯍꯦ ꯖꯣꯏꯁꯤꯡꯅ ꯁꯝꯂꯥꯡ ꯀꯣꯏꯀꯛꯄ ꯑꯦꯟꯅ ꯅꯧꯔꯤꯕꯤ ꯀꯩ ꯁꯝꯂꯥꯡ ꯀꯣꯏꯀꯛꯅ ꯅꯧ ꯀꯩ ꯀꯣꯏꯀꯛꯅ ꯀꯛꯄꯅ ꯁꯝꯂꯥꯡ ꯀꯣꯏꯀꯛꯄ ꯃꯤꯠꯀ ꯊꯤꯜꯂꯤꯅꯦ ꯅꯧꯔꯤꯕꯤ ꯍꯦ ꯍꯩꯃꯥ ꯀꯨꯆꯨ ꯐꯅ ꯀꯩꯅꯣꯅꯦ ꯃꯤꯠ ꯅꯥꯒ ꯇꯥꯡꯗꯣꯔꯤꯅꯦ ꯁꯩꯔꯥꯡ ꯀꯣꯏꯀꯛꯅ ꯅꯧꯔꯤꯕ ꯀꯥꯏ ꯀꯩꯅꯣꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯅꯦ ꯅꯥꯎꯆꯥ ꯋꯥ ꯍꯦꯟꯖꯤꯟꯅ ꯍꯥꯏꯔꯛꯂꯀꯥꯟꯗ ꯕ꯭ꯂꯣꯛ ꯄꯤꯁꯦ ꯑꯅꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯊꯣꯏꯕꯤꯆꯅꯥ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯁꯣꯗꯗ ꯍꯦꯛꯇ ꯀꯥꯈꯠꯈꯤꯕ ꯑꯗꯩꯗꯤ ꯄꯨꯁꯄꯥꯅ ꯏꯇꯩꯁꯦ 10 ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯉꯥꯏꯔꯦ ꯄꯥꯕꯁꯤ ꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯦꯕ ꯍꯟꯗꯛꯁꯦ ꯋꯥꯔ ꯑꯣꯏꯗꯣꯔꯦ 10 ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯤ ꯊꯣꯏꯕꯤꯆꯅꯥꯅ ꯀꯩ ꯍꯥꯏꯕ SMS ꯇꯣ ꯌꯨ ꯆꯦ ꯑꯅꯤꯇꯥ ꯌꯦꯟꯖꯥꯡ ꯍꯥꯎꯈꯤꯕ꯭ꯔꯣ ꯉꯁꯤ ꯑꯗꯩ ꯅꯥꯎꯆꯥꯅ ꯀꯩꯕ ꯑꯩꯗꯤ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩ ꯍꯦꯛꯇ ꯀꯥꯏ ꯕꯦꯕ꯭ꯔꯤ ꯑꯩ ꯀꯨꯀꯤꯅꯦ ꯀꯃꯦꯟ ꯇꯧꯕꯁꯦ ꯀꯔꯤ ꯈꯜꯂꯨꯒꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯅꯥꯕꯤ ꯇꯨꯝꯅꯕ ꯇꯧꯔꯣꯗꯅ ꯊꯦꯡꯉꯦ ꯀꯨꯀꯤꯗꯁꯨ ꯑꯐꯕ ꯃꯤꯗꯤ ꯑꯗꯨꯝ ꯐꯩꯀꯣ ꯐꯠꯇꯅ ꯈꯜꯂꯗꯤ ꯑꯗꯨꯝ ꯐꯅꯗꯦ ꯑꯗꯨꯅꯦ ꯑꯗꯨꯁꯨ ꯍꯟꯗꯛꯇꯤ ꯃꯣꯏꯅ ꯂꯥꯜꯂꯛꯑꯕꯅꯤꯅꯀꯣ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗꯤ ꯐꯠꯇꯤ ꯐꯠꯇ꯭ꯔꯦ ꯊꯣꯏꯕꯤꯆꯅꯥꯅ ꯅꯥꯎꯆꯥ ꯄꯨꯛ ꯀꯩꯕ ꯄꯨꯛ ꯃꯊꯪꯒ ꯑꯣꯟꯗꯣꯔꯦ ꯀꯨꯀꯤ ꯎꯕꯗ ꯑꯗꯩ ꯑꯅꯤꯇꯥꯅ ꯀꯩꯕ ꯑꯅꯨ ꯅꯣꯏꯕꯥꯅꯤ ꯃꯪꯗꯀ ꯎꯏꯅꯦ ꯑꯩꯗꯤ ꯀꯩꯕ ꯉꯛꯎꯔꯦ ꯉꯛꯎꯔꯦ ꯑꯩꯗꯤ ꯉꯛꯎꯔꯦ ꯃꯪ ꯑꯣꯏ ꯂꯩꯔꯝꯃꯦ ꯄꯣꯠꯁꯝꯕꯝꯅ ꯗꯥꯕꯨꯡ ꯃꯪꯗ ꯀꯃꯦꯟꯁꯦ ꯂꯥꯛꯑꯝꯃꯕ ꯑꯩꯈꯣꯏ ꯑꯩꯈꯣꯏꯁꯦ ꯃꯁꯦꯟ ꯅꯠꯇꯕꯗ ꯄꯥꯒꯨꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯗꯥꯕꯨꯡ ꯑꯣꯀꯦ ꯑꯣꯀꯦ ꯃꯪꯗ ꯎꯔꯗꯤ ꯏꯛꯅꯣꯔ ꯇꯧꯕ ꯍꯧꯗꯣꯔꯕꯅꯦ ꯑꯩꯅ ꯇꯥꯏꯕꯪꯗꯁꯨ ꯂꯥꯛꯀꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯊꯣꯏꯕꯤꯆꯅꯥ ꯃꯊꯦꯜ ꯌꯥꯝꯃꯦ ꯊꯣꯏꯕꯤꯆꯅꯥꯅ ꯆꯦ ꯑꯅꯤꯇꯥ ꯍꯥꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯃꯦꯟ ꯄ꯭ꯂꯤꯖ ꯍꯣꯏ ꯂꯣꯏꯁꯤꯜꯂꯁꯦ 1 hour ꯑꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦ ꯌꯥꯝꯅ ꯑꯅꯤꯇꯥꯅ ꯀꯩꯕ ꯊꯣꯏꯕꯤꯆꯅꯥ ꯀꯩ ꯃꯊꯦꯜ ꯍꯥꯏ 1 hour ꯐꯥꯔ ꯃꯥꯜꯂꯦꯀꯣ ꯊꯣꯏꯕꯤꯆꯅꯥꯅ ꯑꯩꯁꯦ ꯆꯩꯔꯥꯎꯕꯒꯤ ꯇꯨꯝꯅꯤꯡꯕ ꯌꯥꯝ ꯃꯥꯜꯂꯦ ꯋꯥꯔꯦꯕ ꯄꯨꯁꯄꯥ ꯆꯩꯔꯥꯎꯕ ꯏꯇꯩ ꯇꯧꯈꯤꯕꯒꯤꯀꯣ ꯄꯔꯥ ꯀꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯔꯥ ꯋꯥꯕꯅꯦꯕ ꯀꯥꯎꯕ ꯅꯠꯇꯦꯍꯦ ꯀꯃꯦꯟ ꯂꯥꯛꯇꯕꯩꯅꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯀꯩ ꯃꯥꯜꯂꯦ ꯌꯦꯡꯉꯨ ꯏꯅꯥꯛꯇ ꯑꯃꯨꯛ ꯎꯏꯔꯤꯁꯦ ꯌꯦꯡꯉꯨ ꯄꯣꯠꯁꯝꯕꯝꯅ ꯍꯩ ꯉꯥꯏꯈꯣꯍꯦ ꯌꯥꯝ ꯋꯥꯔꯕꯣ ꯆꯦ ꯅꯥꯎꯆꯥꯅ ꯑꯣꯀꯦ ꯕꯤꯕꯤ ꯄꯨꯁꯝꯕ ꯉꯁꯤ ꯌꯥꯝ ꯋꯥꯔꯦꯅꯦ ꯉꯁꯤ ꯆꯩꯔꯥꯎꯕ ꯇꯧꯕꯒꯤꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯁꯨ ꯂꯩꯖꯗꯕꯅꯤꯅ ꯑꯩꯅ ꯇꯧꯕꯅꯤꯅꯅꯦ ꯅꯣꯏꯗꯥꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯔꯤꯅꯦ ꯑꯗꯨꯏꯁꯨꯅꯦ ꯌꯥꯝ ꯃꯥ ꯋꯥꯔꯦ ꯑꯦꯛꯆꯨꯋꯦꯂꯤ ꯉꯁꯤ ꯀꯩꯅꯣꯒꯤꯗ ꯃꯊꯦꯜ ꯀꯩꯅꯣ ꯇꯧꯕꯩꯗꯣ ꯑꯩꯈꯣꯏꯅ ꯄꯥꯡꯕꯅ ꯄꯥꯡꯕꯅꯤꯅꯀꯣ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯆꯨꯝ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯊꯥꯡꯒꯠꯄ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯊꯥꯡꯒꯠ ꯇꯧꯕꯗꯣ ꯑꯗꯨꯏꯗꯨꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤꯆꯅꯥꯅ ꯆꯦ ꯑꯅꯤꯇꯥ ꯃꯁꯔꯨꯝꯒ ꯌꯦꯟꯒ ꯉꯧꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯑꯅꯤꯇꯥ ꯂꯥꯏꯛꯁꯨ ꯇꯧꯔꯦ ꯃꯆꯥ ꯑꯣꯀꯦ ꯇꯨꯝꯃꯨꯔꯣ ꯑꯣꯀꯦ ꯆꯠꯂꯣ ꯅꯅꯥ ꯕꯤꯁꯀꯤꯠ ꯀꯩꯅꯣꯝꯇ ꯂꯣꯏ ꯆꯥꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯃꯆꯥ ꯈꯔ ꯄꯤꯕꯤꯌꯨ ꯆꯣ ꯀꯔꯝꯕꯅꯣ ꯄꯤꯕꯤꯗꯣ ꯃꯉꯣꯟꯗ ꯑꯗꯨ ꯌꯥꯝ ꯄꯤꯖꯅꯨ ꯊꯥꯎ ꯌꯥꯝ ꯌꯥꯎꯕꯅꯤ ꯌꯥꯝ ꯄꯤꯖꯅꯨ ꯊꯥꯎ ꯌꯥꯝ ꯆꯥꯕꯗꯣ ꯄꯤꯖꯅꯨ ꯊꯥꯎ ꯃꯆꯥ ꯌꯥꯝ ꯌꯥꯎꯕ ꯑꯀꯪꯕꯗ ꯄꯤꯖꯕꯤꯌꯨ ꯑꯀꯪꯕ ꯊꯥꯎ ꯌꯥꯝ ꯄꯤꯖꯅꯨ ꯃꯉꯣꯟꯗ ꯐꯠꯇꯦ ꯀꯔꯤ ꯐꯠꯇꯦꯅꯦ ꯆꯤꯜꯍꯥꯎꯁꯨ ꯊꯤꯔꯤꯅꯦ ꯃꯥ ꯅꯨꯅꯨ ꯄꯨꯁꯄꯥꯅ ꯀꯨꯇꯨ ꯏꯁ ꯌꯥꯝ ꯅꯟꯅꯥ ꯃꯆꯥ ꯈꯪꯈ꯭ꯔꯦꯀꯣ ꯏꯃꯥ ꯌꯥꯗꯦꯀꯣ ꯀꯥꯏ ꯏꯃꯥ 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 ꯅꯇꯟ ꯊꯥꯎ ꯌꯥꯝ ꯄꯨꯁꯄꯥ ꯆꯥꯕ ꯑꯁꯦꯡꯕꯩꯅꯦ ꯆꯥꯅꯨꯅ ꯑꯦꯛꯆꯨꯋꯦꯂꯤ ꯉꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯈ꯭ꯔꯦꯕ ꯑꯩ ꯈꯪꯉꯦ ꯃꯥ ꯋꯥꯏꯁꯦ ꯑꯩ ꯈꯪꯉꯦꯕ ꯋꯥꯃꯟꯒꯤꯅ ꯃꯥ ꯆꯥꯛ ꯊꯤ ꯉꯝꯗ꯭ꯔꯤꯅꯤ ꯀꯩꯅꯣ
ꯉꯁꯥꯏ ꯂꯦꯛꯊꯔꯛꯇꯨꯅ ꯁꯥꯕꯒ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯤꯅꯒ ꯈꯨꯠꯁꯥꯁꯤꯗ ꯑꯔꯣꯏꯕꯤꯅꯦꯕ ꯉꯁꯥꯏ ꯂꯐꯣꯏ ꯂꯧꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯑꯝꯃꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗ ꯃꯥ ꯍꯥꯏꯌꯦꯕ ꯆꯦꯟꯅꯨꯁꯤꯗ ꯚꯥꯏꯕꯨꯡꯁꯦ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯍꯜꯂꯒ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯅꯨꯡꯉꯥꯏꯅ ꯊꯣꯡꯗꯔꯤ ꯃꯥꯜꯂꯦ ꯀꯥꯏ ꯆꯥꯛꯈꯨꯝꯁꯨ ꯏꯕ ꯁꯤꯅꯦꯅ ꯁꯥꯔꯝꯃꯤꯅꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉ ꯆꯠꯈ꯭ꯔꯕꯅꯤ ꯄꯣꯠꯁꯝꯕꯟꯗ ꯃꯅꯤ ꯃꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯛꯇ ꯑꯣꯏꯁꯨ ꯑꯦꯜꯕꯤ ꯇꯧꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯋꯥꯔꯝꯅꯤ ꯏꯆꯦ ꯑꯗꯨꯅꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯂꯣꯏꯁꯟꯕ ꯌꯥꯔꯦ ꯄꯨꯡ 1 ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯊꯣꯏꯕ ꯊꯣꯏꯕꯤ ꯏꯅꯝꯃ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯗ ꯄꯨꯡ 1 ꯇꯥꯔꯦ ꯋꯥꯁꯨ ꯋꯥꯔꯦ ꯃꯌꯥꯝꯁꯨ ꯋꯥꯅꯔꯝꯃꯅꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦꯕꯀꯣ ꯍꯛꯆꯥꯡꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯏꯅꯝꯃꯁꯨ ꯎꯏꯔꯦ ꯑꯅꯤꯇꯥꯒꯤ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯏꯇꯩ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯅꯨ ꯑꯩ ꯑꯦꯛꯇꯤꯡ ꯈꯔ ꯁꯥꯡꯅ ꯇꯧꯒꯦ ꯇꯧꯔꯒ ꯀꯩꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯇꯧꯔꯣ ꯑꯅꯤꯇꯥ ꯑꯦꯛꯇꯤꯡ ꯇꯧꯔꯣꯗꯒꯅꯦ ꯅꯃꯥꯏꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯄꯤꯕꯗꯣ ꯐꯖꯅ ꯄꯤꯌꯨꯕꯀꯣ ꯅꯪ ꯑꯦꯛꯇꯤꯡꯗꯤ ꯑꯗꯨꯝ ꯌꯥꯏꯗ ꯑꯩꯅꯁꯨ ꯑꯗꯨꯝꯅꯦ ꯉꯁꯥꯏꯒꯤꯗꯣ ꯌꯦꯡꯕꯗꯅꯦ ꯑꯦꯛꯇꯤꯡ ꯌꯥꯝꯅ ꯇꯧꯕꯗꯣ ꯅꯪ ꯀꯩꯅꯣ ꯇꯧꯔꯦ ꯐꯖꯩꯑꯕ ꯄꯛꯆꯩꯕ ꯅꯪꯉꯣꯟꯗ ꯑꯗꯣ ꯃꯃꯥꯏꯒꯗꯣ ꯈꯔ ꯅꯣꯛꯁꯟ ꯈꯣꯠꯆꯗꯅ ꯈꯔ ꯇꯧꯋꯕ ꯑꯇꯩꯁꯨ ꯍꯦꯟꯅ ꯐꯖꯅꯕ ꯈꯪꯉꯕ ꯑꯅꯤꯇꯥ ꯍꯩꯕꯅꯤ ꯃꯥ ꯌꯥꯝ ꯍꯩꯕꯅꯤ ꯑꯩꯁꯨ ꯍꯩꯖꯗꯦꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯖꯕ ꯈꯔ ꯍꯥꯏꯕꯩ ꯋꯥꯅꯦ ꯍꯩꯖꯕꯒꯤꯒ ꯅꯠꯆꯗꯕꯅꯦ ꯑꯗꯨꯅꯦ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯕꯨꯡ ꯖꯣꯏꯁꯤꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯣꯏꯗꯣꯏꯔꯥ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯍꯦꯄꯤ ꯊꯦꯡꯀ꯭ꯌꯨ ꯆꯩꯔꯥꯎꯕ ꯆꯤꯆꯧ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯇꯤꯡ ꯇꯣꯡ ꯅꯅꯥꯎ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯋꯥꯔꯦ ꯐꯖꯅ ꯆꯦꯅꯦꯜ ꯉꯁꯤ ꯑꯣꯏꯕꯤꯔꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯑꯅꯨꯈꯨꯃꯟꯒꯤ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯕꯥꯏ ꯕꯥꯏ ꯇꯤꯡ ꯇꯣꯡ ꯅꯨ ꯑꯦꯛꯇꯤꯡ ꯇꯝꯈꯤꯒꯦ ꯑꯗꯨꯒ ꯇꯧꯔꯛꯀꯦ ꯇꯧꯔꯣ ꯑꯣꯀꯦ ꯑꯅꯤꯇꯥ ꯃꯌꯥꯝꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯕꯥꯏ ꯗ꯭ꯔꯤꯝ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯃꯨꯟꯅꯔꯁꯤꯀꯣ